Khoirambal nupi kaithelda nupana pot yonbada IMC na athingba thamkhre athingba asigi wangmada pot yonbasing matik chaba chairak piragani haina Maut Minister Shyam Kumar na lauthokre Hayeng pangthokadawriba chairauba kumhaiga mari leina ngasi pot chai leiba lakba miyamna Khoirambal kaithel chikna China bangamdana chingthre Measles amadi rubella gi tika thabada Muslim singda tongan bahida kapi haina social media da sandorakli basi thajabiganu haina Health Secretary amadi Manipuri Muslim luchingba singda sendorakli amasung English amaga chamapan marfuni thoigi kodom pokpi thodokta laikhidraba singbu ningsing laduna miyamna thangmai ban chairau chingda leiba athauba singgi khubamda leishu katuna ikai kumna uthre Mayam bukurum zari adom ne Wirbas Impact News ni ay Rina Thinguzamna hauzik pungja si fawbagi maru eba pausing mayam da pizari Khoirambal nupi kaithel manungda nupana pot yonbada Imphal Municipal Council na athingba thamkhre athingba sigi wangmada pot yonbasing Imphal Municipal eki matung inna matik chaba chairak piragani haina Maut Minister Thaunaujam Shyam Kumar na lauthokre Secretariat laiba Maut Minister ki office ta Paumi Singha unaba amada Minister Thaunaujam Shyam Kumar na hai athingba asi ngasidagi hauraga chatnaba hauragani IMC gi makok thongba official singda hiram asigi matangda action laukhatnaba pauktak pikre Malem pumbada khwaidagi chawba nupi kaithel amani haina maming leiraba ima kaithel asida nupa singna pot yonba yaroi athingba asi dukan phamduna leiba singdadi chatnaroi haina Minister Thaunaujam Shyam Kumar na makhata ki nakalamaromda haujik asi maihau langpoki matam oibana Khoirambal kaithel amadi masigi akoibada leiriba dukan singna fire fighting gi oiba potlam matik chana thambra loinana dukan khudingmakna dustbin thamlambra haiba yengsinabasu mari leinaba official singda instruction pire haina Maut Minister na makhata ki Nakalamaromda Khoirambal kaithel manungda sariba construction singsu town planning amadi Imphal Municipality bylaw ngakna chatlibra haina April gi tang 15 gi matungdagi inspection hauragani loinana aranba maongda construction tawbasing law gi matung inna thabak laukhatlagani haina Maut Minister Thaunaujam Shyam Kumar na cheksilwa thamlakli Malem punamna sakhangbi de basumba ima kaithela masigi akoibada dukan natabada atopa nupasingna imasing marakta ichesing marakta pot yonba yorokpa asi khudaktagi athingba thamjare loyana baza manungda sagalaiba building mayam amadi semgalaiba mayam singa sisu chapchana khoi town planning gi amadi Imphal Municipality gi approval yaudana che payamdana sarma kudimak check toraga April 15 dagi chapchana madu step lokhatlagani ima kaithelgi ima singda Kathim Luna Tambiyo, Anobo Sahi, Sajibu Serabana, Lakpagi, Paujil Pizabulana, Hibamasi, Nyongana Chatpa Sahi Mawasi. Hayeng pangthokadawriba chairauba kumhaiga mari lenana ngasi pochai leiba lakpa miyamna Khoirambal kaithel chikna China bangamdana chinkhre Manipur sinba thungna pangthokadawriba Hindu lining chatpasingi chairauba kumhai asigidamak ngasi Manipur gi tongan ba mafamdagi lakpa miyamna Khoirambal kaithelda mana pamjaba pochai leinaki pochai leiba lakpasingna chairauba kumhaina lakpada tangdu leitaba nungayai faba chaukhatpa lam ama oirashanu haina yaifa paujel pinaraki Nakalamaromda potpan phamlibi ima singna mamangai chairauba kumhaiga yengnabada pot sitpagi chang asi hanthai haina fongdorakli Hayeng charau bai laudoi ne poli hawai ne haikak yeli ne adagi phadigom ne kampung ano baga se maten je manga natraga tare tang tang tare
Singju yaugani mapalete suikwa. Handa ki chera ubasida hana sunadaba nungai phana panba na da yektana mayam leiminaba khana chainaba yaugdaba si tawri lore ne kwa. Kai lai kana bala phoila tang kai kitani da nga o uti ama hiromba ama champut ama kangau ama pathe manga kumbaga surani. Hayeng serauba aibase koigi Bengali da sarak puja koigi Manipuri da Manipuri koigi Hinduism Gaur Sampradaya da na koigi serauba aina dum khangnare masida mathel laibabu koigi sang tanaba manga na da kate komadi dum langse ke khali an serauba ani si kana man chumila laibati de koin haiba ngamde si je anu pen khara laijare khara kuji chin ba se ko laibam khangda ba mathian je koi manga ren taw ye cham cham da koi chori pangthong la ba chinau atopa jati khulimak che amatoina nungsinena laibina ba mate wakte ne pamja ba ate ai hen ba ke ju pamja di Fadigom da mo site na kupi di kala sile posira ai di mamangi ne am heli da ngasi lisingani mtangari wa na hamu ne hele ba Posi che mamangi ne am hele o koi no mo pa ma da lain dau kat pati ka thokre lak thokre o ngasi gi di lupa lising ahum mari de yole Chairau bana lakpada Manipur Miyam gi mafamda Governor Dr. Najma Heptulana yaifa paujel pirakli Governor gi paujel da hai Hindu lining chatpa maitai singi chahi hobagi kumhai chairau ba asina yening tha lakle haiba takle kumhai asina lamdam asida kanglup ki khetna ba laitaba nunga yaifa ba santi leiba lamdam ama oirashanu hairi Hayeng pangthokadawriba chairau ba numitna lakpada Chief Minister Nongthombam Birena shu miyam da yaifa paujel pirakli Chief Minister gi paujel da hai numit asina lakpada aikhoi gi wakhalon sengdoktuna aikhoi mashel gi marakta lingjel manaba amadi nungsinaba purakpa oirashanu hairi Works Minister Thongam Bishwajit nasu chairau bagi miyam da yaifa paujel pirakli Minister gi paujel da hai numit asina lakpada lamdam asigi kanglup khuding gi marakta amata oiduna chaukhatpa Manipur ama puraknaba hotnaminasi hairi Forest and Environment Minister T.I. Shyam Kumar nasu chairau bokum haina lakpada Manipur miyam gi maphamda yaifa paujel pirakli chairau bana lakpada lamdam asida nunga yaifa ba chaukhatpa ingtapa lamdam ama oirashanu hairi Sajibu chairau bana lakpada Manipur Pradesh Congress Committee gi President T.N. Haukip Lok Sabha gi MP Thokchom Maina Hanagi Deputy Chief Minister Gaikhangam Amadi Communist Party of India CPI Manipur State Council asu ing tappa chaukhatpa kanglup mashel gi marakta nukshi chanaba oirasanu haina paujel pirakli Directorate of Handlooms and Textile Manipur na sinduna pangthokpa Chairauba National Handloom Expo 2018 ngasi loisin kre numit taraga mangani gi oiba National Handloom Expo asi Development Commissioner for Handloom Ministry of Textiles Government of India na sponsor tawduna Nilakuthi da laiba Arban Hatta pangthokibani ngasi loisin bagi thauramda Ministry of Textile Government of India gi Weavers Service Center gi Officer in Charge C Rajasekaran Directorate of Handlooms and Textile gi Deputy Director CH Sukumar Sharma yauna Department asigi makok thongba official amadi fisabi kayana sarukya ki National Workshop aduga mari leinana Imphal West Handloom gi Project Manager T.I. Sunila Nahai Lenga ki meeting makada nauna sakiba Nilakuthi Arban Hat lakpa asina National Handloom Expo asi mai pakna pangthokpa ngambani Arban Hat asida mamangda state asigi border village da leiba phisabi amadi khutsa haiba singi oiba expo amasu mai pakna pangthokpa ngamkhre mahakna makhatana Arban Hat asida Atat akham laitana phisabi singi expo amadi mela pangthoktuna lamdam asigi phisabi singbu pukning thaugatnaba loinana makhoigi senmilon phagatnaba department ki thaurang lei lamdam asida leiriba miyam maru oina lamdam asigi khutsa haibagi potlam lainingba amadi pamba singna Arban Hatta lakpiyo haina T.I. Sunilana appeal taurakli matam gi festival ga mari leinana pangthok chariba khoi gi mela singsi khoi mafam sida throughout the year khoi gi pangthok chagadori bani masi anirak subani mafam sida khoina pangthok chabasi mamangda khoi kan border villagers gi khoi pangthok chagare khoi director of handloom and textiles na khoi gi dying tawdana phisabi singsida cluster gi phisabi ade mayam sida khoina training piba mayam do amuk april gi tang 19 dagi khoi mafam sida amuk pangthok arrange musukhoi leijare
Watermark LTP lana sizinarubagidambak head forest guard L Sorengambu thabaktagi suspend tawre haida Government of Manipur gi Forest Department na thokpa chirol amana hairi Panbayai ngarang Forest and Environment Minister T.I. Shyam Kumar na hairiba forest guard asi suspend tawragani haina fongdokhiba laikhrabani Measures amasung rubella laina dagi ngakthoknaba tika thaba matamda minority Muslim singda tonganba hidak kapi haina social media da sandorikliba asida miyamna thajabiganu tika thaba asida tonganba hidak sijinaba leite haina Health Secretary Suman Singh amasung Manipuri Muslim luchingba singna miyamda maru oina maitai pangal singda sengdorakli Hata dalaiba Public Hospital and Research Institute ta pangthokpa paumi singa unabada Secretary Suman Singhna lamdamasigi miyamna maru oina minority Muslim singna tika makhal asina kanagumba community amatada sokhanba leite haiba asi mamutana khangbiyu Malemgi leibak ayambada angang singda tatana naganba tamthiba laina asi maru phangna muthat khrabasu leibak asidagi ngasi fauba muthat pangamdana leiba laibak thibani tika makal asi kapada khudong thiningai oiba amata leite lana sandorakpa pauda miyamna thajabiganu haiki ngasigi thoramaduda saruk yakiba Muslim luchingba maraktagi Manipur State Minorities Commission gi chairperson Dr. Syed Burhanuddin na family planning gidamak tika makal asina Muslim singbu angang poktana ba hotnabani haina social media da miyoi kharana thagalakpa laibak thibani loinana thoram aduda saruk yakiba Islam lining gi luchingba yauna Muslim luchingba singna lining asina maru oina Islamic lona ayaba piraba hidak makhal asibu matam chana tika kapthoktuna laina asidagi kannaba hotnabada Muslim community na amata oina mating pangbiyu amasung pukning thaugatpiyu haina appeal tawki Our community elders have pointed out in full details that this vaccine is safe and it is secure, and people should not believe or give attention to rumors of different kind, which was pointed out. The campaign is being run with the collaboration of multiple agencies. It is Government of Manipur, Health Department, in collaboration with other departments, Social Welfare Department, then we have NCC, Education Department, and then we have international agencies, World Health Organization, UNICEF, UNDP, all these agencies together, and of course with the community leaders and the non-governmental organization. All these agencies are together doing this campaign. It is not being run by one agency, and it is run in extremely transparent manner. All people are participating. Anybody can come and see how things are being done. So the process is transparent. It is open to people. It is being run by people. And it is safe and secure. People should welcome the campaign. Zeliarong Bori Assam Manipur amadi Nagaland gi Nipalak suba DIMKI session gi mifam haukiba April gi tang taraga mathoida Senapati district ki Makoilong di khulda pangthokre Zeliarong Phurupu Zimi Liangmai amadi Rongmai haiduna Kanglup ahum thokna makhatana khaidok hanbada petroleum products sing yauna atai mahausagi pothok sing leinung amadi leithaktagi lauthokpada athingba thamba amadi Assam gi Dima Hausha district ta Zeliarong Phuruki miyoi singna atopa Kanglup singdagi thengnariba akiba sing center da khanghanba amadi mitna singna leiba hairiba warep sing asi mifam aduna lauki haina Zeliarong Bori AMN gi General Secretary Gainithoi Gonmaina Chirol amada khanghalakli Sahi Kudingi Athoba Singi Numit Pangtok Tuna Lakpugum Ngasisu Thangmaiban Chairau Chingda Leiba Athoba Singi Kubamda Athoba Singi Ningsing Numit Pangtokre Englising Amaga Chamapan Marfunitogi Numit Asida Imphal West Ki Kodom Pokpida Aina Thinkraba Lalhaulup Revolutionary People's Front Ki Lanmi Sing Loop People's Liberation Army ga Indian Army ga Khut Thokna Bada Loop Asigi Ningtam Lanmi Mapal Laikidababu Ningsing Duna Pangtokiba Thoram Aduda Lamdam Asigi Miyamna Athoba Singi Mapamda Laishu Katuna Ikai Kumnaba Unaki Ayuk angan badagi hauna thangmaiban chairau chingda leiba athoba singi khubamda angang ahal khaktana laknaki chairau chingkhong yaurakhiba miyambu pulisna maming matha lauraba matung athoba singi khubamda haikat leikat tamba kahanki miyamna chairau ching mathak yauraklaba matung athoba singi khubamda maira amadi leikatuna leikhidraba singi mafamda ikai khumnaba utki
ningsing thauram aduda lamdam asigi ching amadi tamdagi miyamna saruk yaki khubam aduda haikat laikat tamba lakiba miyam sing adugi marakta laikhidraba singi imung manungi miyoi singna macha masu singbu ningsing duna tengthaki Manipur police ki personnel singna chairau chingda akanba cheksil thaurang laukhatuna pamdaba thodok thoktanaba ngaksenki Amaromda Lona Thinkraba Revolutionary People's Front RPF ki Secretary Publicity Robin Khumanna thokpa chirol amana ngasi athauba singi numit asida chingmairong chairau ching amadi tongan tongan ba niksing khubam kayada haikat laikat tambada saruk yakiba chingmi tami ahal laman ima iben iche ichel ichil inau amadi thoram asida achauba thodang lobi kiba khuding maki maphamda thagatpa fongdorakli amadi athauba singi numit April gi tang 10 gi haikat laikat tambagi thoram asi RPF ki Thobure Loishang Council Headquarters PLA gi General Headquarters Tactical Command Strategic Command 252 Mobile Battalion amadi atai unit department Station Sing Loinana Party ki Central Bureau SR1 SR2 SR3 amadi SR4 da laiba mafam sing dasu athauba singi ningsing khubamda yawol gi ikai khumnaba utuna haikat laikat tambagi thoram pangthoki haina sumakha tarakli All Manipur Surrender Welfare Association AMSWA na April ki tang 15 da Manipur pumbada General Strike tawgani haina tawramba adu Chief Secretary amadi CID gi SP amadi Oshiga wari sanabadagi yanaba puraktuna General Strike handokre haina cherol amana hairi All Manipur Trade Union Council Amtuk amadi All Manipur Government Employees Organization MGO na 7 Central Pay Commission chana hanaba changsiliba khongjang saugat laduna ngasi Department of Youth Affairs and Sports ki employees singna wakat mipam phamkre Khomalampak Sports Complex ta leiba department asigi office ta chatha kiba wakat mipam asigi matangda Senior Football Coach S Maniratan na haikibada 7 Pay Commission chana hanaba M2 amadi MGO na changsiliba khongjang asi maram chai matam kayadagi changsilakliba khongjang asi Manipur lengakna khangbidana tumina leishinba tawbiganu Atopa state singi employees singidi 7 pay piba haukrabani maramaduna atuba matamda lengakna 7 pay commission na hanaba honabiyu loinana M2 amadi MGO na changsilakpa khongjang khudingda department asigi employees singna saruk yagani haiki Atopa state ke akoina comparison tawrurkanda akhoi Manipur sida uju Hanagi Mamangi Ladiba last 60 years kumba the Gidi Hantaki governments in a Hena the Center Hena Naxana Tabuk Tawodomo we. Adumasi Matanga Tete, Neighbor Station, 7 PP was the Masi in timely Masi Kartun alone of Maram Naxana government when Uvanina. Masi Krong Chabase government side the Giloni. Karumab or Tabak to Ontor Turkadi, a quay Sina Sansilapa, Tabak Torum, Kudimota employee Luena Saruya Jagani. Khangabok Development and Students Union Khangabok Mayai Lekaina Thokpa Chirol Amada Tha Sigi Haukiba Tang Taragani Thogi Numidang Wairam Khangabok Awang Lekaidagi Dr. Romeo Khundrakpam Amadi Khundrakpam Ruby Kumar Anibu Singjumai Kaithel Mapada Kairao Assembly Constituency ki MLA gi escort na Gari Bagal Logi Yade Haiduna Purakpabu Yaningda Fongdorakli Amadi Thawong Asi BIP culture yokhat pani haina lawi haina fongdorak pagaloinana masida chenaba PSO amadi commanding officer athuba matamda suspend tawbagaloinana chief minister na asigumba thaudok asi matungda amuk hana thoktanaba thabak lokhat kadabani haina demand tawrakli Prime Minister Narendra Modi na luchingduna ngarang laibak sinba thungna changsin kiba chara henbagi khongjang adu maram chadaba democracy bu khongoinaba thawongni haina CPI Manipur State Council na mara sirakli Irabot Bhavan da ngasi nungthil Paumi Singha unabada party asigi secretary Laishram Sotin Kumar na haikibada laibak asigi constitution parliament democracy amadi secularism bu BJP legak na ikai khumnade Narendra Modi na prime minister oina washakhiba matamda parliament changbada
Laibak Katuna, Parliament pu Laishangni Haina, Fongdokibani, Adubu, Laishangni Haiba, Parliament ki Mifamdi, Amata Nintina Yaukide, Opposition na Pukhalakpa Wafam Kudingmak, Mahakna House ki Mapanda, Chinda Paudabagi Moongda, Ngasi Fauba, Ngang Shatuna Lakli. Budget ki session manungda Miraibak ta chatuna Malem gi Senjau Paibasingda direct investment tauhannaba thaurangda mai onshinduna leire. Mahakna Makataraduna Narendra Modi gi lengakna secularism manghannaba hotnari. India Pumbabu Hindu Laibak onthoknaba hotnariba RSS ki yathang makhada thabak tauduna leire. Manipur dasu Birena Luchingba BJP lengakna paikhatliba scheme kaya maong tana chatnabagi mami ude. Narendra Modi lengaki matogum miyamgi kholau tabagi mahutta tauningbata tauri. Chief Minister ga unabagi thong asina aphaba miyamna yaba lengakni haiba yaroi. Asigumlaba BJP gi undemocratic oiba khongthang asi CPI na chapchana thengnagani haiki. Opposition sing na pukhalakpa wafam kaya sing ase masigi ningthi nungai na paukum amata Bharat ki parliament manung pide madugi onatena bada mapan da chalaga opposition sing bu thina chaiba amadi makhan kaya gi oirodev prasar kaya tawi constitution dagi secular oiba policy ase lokthong bayam kan honari hindu khaktagi oiba hindu rashtrama semning bagi madu maina sangjal eiba RSS ki adum khongthang kaya singado chapchana Narendra Modi na pangthokna bhonai pagi state asidasu biren gi sarkar semadagi tongan ba package kaya lupa crore kaya gi adum package kaya lokthokna miyam da mitrang tawraga budget adi pesa amatta ningthino aina haptaba kaya sing masipuna khangnara bangaktani Imphal East District Hospital Sagolmangdagi hongnaba hotnariba asigi mayokta changsiliba Joint Action Committee JAC against unnatural shifting of Imphal East District Hospital Sagolmangna miyamgi khongjang asi April gi tang 15 fauba lepnaba warep laure haina chirol amana hairi. April gi tang 15 asi faubagi manungda lenga ki firep hongdrabadi mathangi numit April gi tang 13 tagi akanba khongjang sing changsilagani haina JAC ki chirol asina makhatari. Amaromda mamangi lengakna Sagolmangda District Hospital sanaba urip yung tamlamlaba adubu hauzik BJP na luchingba Manipur lengak asina saba yaroi haiduna atopa maphamda hongnaba hotnariba asi aphaba khongthang natte haina CPI Marxist Manipur State Committee na chirol amada hairi. Ngasi nungthil Ziri Bamdagi Imphal tamna thorakpa passenger gari ama None Police Station ki manung chana awang khulda mathanta accident thokpadagi miyoi ani khudakta lekhidre. Silver Machugi Cruiser registration number AS 11CC0735 aduda tonglakiba miyoi taraga nithoigi manungda ani khudakta lekhidre. Lemhori batara adusu loinamak soki makhoigi manungda mari amadi arupa fibamda gyan tadana shoki. Amadi asokpa sing adu Rims Hospital da layingnaba pukre hairi. Makhataba marik chumba paungairi. Socialist Students Union of Manipur SSUM na thokpa chirol amada Manipur Students Association Delhi Masatna pamdaba thodok thoktanaba Delhi da thabal chongba thingkiba dubu kanglup kharana singnaba amadi mashat ki luchingba singbu police ta phahan khibagi thongbu taraina laude akanba meeting changani haina khanghalakli amadi wathok asi chauthoraktringai da mari lenaba singna masat ka yashinaba puraknaba su phongdorakli. Matang swaisida break amalaujagi break ki matungda BJP Manipur gi in charge oiriba MP Prahlad Singh Patel na moreda leiriba miyam gi awaba awat pasing yengshin bagi pau amadi Manipur amasung malim gi tongan ba ipau sing puduna lakchege impact news pa meeting tadun lebiu mayam bo amuka na taram nokchari bulletin asigi makhata ba pau miyam da pizari Lok Sabha gi MP oibatanatana BJP Manipur gi in charge oiriba Prahlad Singh Patel na moreda leiriba miyam gi awaba awat pasing athuba matamda state asigi lengakta mention hangani haina mori gi miyam da thajaba piramkhre Manipur gi khongchata lakiba MP Prahlad Singh Patel na mori gi mafam kaya yengshilaba matung thajaba asi piramkhibani ngasi ayu pung 8 makhai taba matamda Prahlad na luchingba Manipur Legislative Assembly gi speaker Yumnam Khemchan BJP Manipur Pradesh ki luchingba Singh moreda laktuna moreda leiba luchingba Singh punna mafam kaya yengshin ki
Kangbu aduna Indo Myanmar Friendship Gate number 2 More Hospital More Turel Manakta Laiba Hindu lining chatpa singi mang yengshinki Ek is polishigi maru oiba mafam ama oiriba Morigi Hospital jengshinba aduda Hospital adugi gynecologist solar light system leiramdaba amadi Dr. Singi quarter ningthina leiramdabada MP Prahlad Singh Patel na angakpa fauki yengshinba adu loiraba matung More town da laiba Ilora Hotel da More da laiba miyam gi luchingba singa mifam ama pangthoki mifam aduda Prahlad More da laiba miyam gi mahut Sinduna mafam adugi luchingba singna mafam aduda thengnariba awaba amadi awatpa sing yauba memorandum ama submission ki MP Prahlad nasu mafam adugi luchingba sing aduda makhoigi awaba awatpa sing hojik mathau tariba thabak thauram sing atuba matamda state asigi lengakta paikhat hangani haina thajaba piki मोर एक तो महत्वपूर्ण जगह है, व्यावसायिक दृष्टि से भी महत्वपूर्ण है। सारे देश के लोग यहाँ पर उनकी उपस्थिति है, कम ज़्यादा होगी ये अलग बात है। पहले अपन टर्मिनल की बात करें कि टर्मिनल का कंप्लीशन होगा। टैक्सेशन रेट पर तो सरकार अपने फैसले करती रहती है। जब कभी दलहन का उत्पादन होता है तो स्वाभाविक है कि इम्पोर्ट एक्सपोर्ट पर कहीं ना कहीं चेक बैलेंस होता है, पर कुछ चीज़ें ध्यान में आई हैं जो सरकार के ध्यान में हम लाएंगे। मोर एक तो महत्वपूर्ण जगह है, व्यावसायिक BJP Yuva Morcha Manipur Pradesh na Samrastha Avian Thauram ngasi Palace Compound da leiba Lamyan ba Shanglen da pangthokre Thauram aduda Rajya Sabha gi MP su oiriba BJP Manipur Pradesh ki President KS Ais Bhavanandana aikhoi pumnamak amata oina chaukhat minanaba hotnaba mathau tai amadi leibak asibu chaukhatnaba hotnabada naha singna thamoi shengna saruk yabiyu haina phongdoki Loinana nahasina politics ta khongdarak tringaida maru oiba hiram kaya mamutana khangnaba hotnabiyu hainasu mahakna thauram aduda appeal tauki communal harmony haiba theme asida ngasigi thauram asi mapung oina pangthokpani haina thauram aduda saruk yakiba BJP Yuva Morcha Manipur Pradesh ki President Y Shomorjit na phongdoki political party kuri mangana taga magi community se hangna mo hona bada कोई नत तो पाई अभी नत तो पता ना तो वोट का अरे ये नहीं ऐसी मना आज का पॉलिटिक्स ऐसा नहीं होगा ना चुप ना पॉलिटिक्स तो जब भी मदगी मम्मी नत तो ऐसे सोसाइटी में डिबेट तो होगा सोसाइटी में ऐसे खेलने वाले आमों को ये बात लेकिन अपीसमेंट की थ्योरी लाएगा उन वक्त से अपनी पॉलिटिक्स तो होगा कोई ना हम वही सेंगर पॉलिटिक्स तो जब भी नत तो अरे ये कहीं ना तक आले पॉलिटिक्स सेंगर को मत तक आले Politics yang doke hari tarikh ay insana sekali. Chief Minister Nongthombam Birena Mantri Pukrida Sariba Civil Secretariat ngasishu yengsinkre. Chief Minister Nongthombam Birena luchingba Chief Secretary Dr. J. Suresh Babu amadi lengaki makok thongba officer sing yauba team aduna ngasi nungthilda mafam aduda semgat sagatliba sing yengsinki. Chief Minister na semgat sagatlibagi thabak pairiba miyoi singda Secretariat adu Athuba matamda loishinna ba hotnau haina su pautak piki Lamlaki sa uchik singi maru oiba adubu yenglaga Wildlife Protection Act 1972 gi makada sa uchik singbu phaba amadi hatpada sijinaba potlam air gun nauri battery operated fishing net bird trap net amadi atai potlam pumnamak athingba thamle haina Government of Manipur gi Forest Department ki cherol amana hairi Manipur yauna Northeast State singda Ayurveda amadi Homeopathy ki lamda anoba medical revolution purakiba Manipur State Ayush Directorate ki Director Dr. Aribam Guneshwar Saramada Appreciation Certificate ama piduna ikai khumnakre Kangla Manung amadi District Pumbada Herbal Garden semgatnaba Ministry of Ayush Government of India na in principle da ayab pirakle haina Dr. Aribam Guneshwar na thamlakli Lamfelda laiba Ayush Directorate ta Paumishinga unaba amada Dr. Aribam Guneshwar Sharma na hai chahi khara asida Manipur yauna Northeast State singda Ayurveda amadi Homeopathy ki development web amalakle Manipur State ki oinasu State Medical Plant Board laikre Integrated 50 bedded hospital Lamfelda fully functional oikre Lamfelda Ayush ki Homeopathy Medical College Kairao
Churachandpur Moreda 50 bedded Ayush Hospital Sanaba Lengakna Hotnari Masida Sunatana State Asida Ayurveda Amadi Homeopathy na State Asigi Healthcare Delivery System da Achoba Thaudang Amal Lobangam Lakli Haina Dr. Aribam Guneshwar Sharmana Makataki Panbayabadi Silongda Tha Asigi Tang Tarada Ministry of Ayush Government of India na Sinduna Homeopathy founder Haina Khangnariba Dr. Samuel Hanemangi Chaniga Humpu Humdoi Suba birth anniversary ga Mari Lainana World Homeopathy Day gi regional thoram ama pangthokiba aduda Dr. Aribam Guneshwar Saramabu ikai khumnakibani Government of India na Ministry of Ayush ki makhada Kangla Hardwell Garden aikoi develop taunana bagi damakta madu approval pibagi thakta leire aikoi gi Manipur da amasung North East da Ayush ki darka oiba hidak sing ase regional zone da masi sungma yanana bagi port ama aikoi ngarang nahan makta su 10 April dai da aikoi masi khanajai masi gi mathakta corporate body ama North East ki oina semaga madune additional fund kaya ama launana ba amadi aikoi na Government of India da Government of Manipur da aikoi gi project ama sung scheme kaya jigi matang da aikoi na suggestion pinana ba implement taunana ba kaya ama aikoi honajari Lona Thinkraba Lalholup KCP MJC gi President Thauba Luwangi Cherol Amada Party Asigi Kuntra Nipan Suba Mapokumon April gi Tang Tara Marina Lakpada Lamdam Asigi Miyam Amadi Yawolup Singi Mafamda Yaifa Paujel Pirakli Ngasigi Luraba Tanfam Asida Changsiliba Ihau Asi Miyam Apunbagi Thaudang Lauminadrabadi Maipakpa Ngamloi Maramasina Iraicha Kudik Magna Apunbagi Saktam Samgat Minaduna Amadi Apunbagi Thaudang Lauminaduna Amata Oiba Kholauga Loinana Amata Oina Changsin Minarasi Haina Makatarakli Rohingya human trafficking case ka mari lenana Myanmar dagi haujikna More ward number 9 da leiba mioi ama faraba mioi adudi Zayabu Rahman alias Mongle Chahi Kuntra Gamanga Apopa Lekidraba Mohammed Sera Gukuni Mahak Asi Myanmar gi Rakhine State ki Manung Chana Leiba Rakhine Preni District Tagi Haujikna More ward number 9 da Leibani Hairi Mahak More Police Station da Khutsin Nakre Handak More Commando gi OC Inspector P Tarun Kumar na luchingduna More Commando amadi More Police Station gi apunba kangbu amana Rohingya human trafficking case ka mari lenana phagat kiba mioi sing aduga mari lenaba mioi ni hairi hauzik faubada More area dagi phagat kiba Rohingya masing asi punna mapan sukre MCSCC Main Exam 2016 da asoiba thokan kiba mioi sing logi oiba matik jaba chairak piu haina Parents Forum Group of Aspirant MPAC na Cherol amada hairi hiramasigi matang da MPAC amadi Manipur lengakna akanba miching changbi bagaloinana paikhatpham thokpa thabak thoram pumnamak paikhatnaba Cherol asina makhata na pukning chingsilakli All Manipur Students Union MSUna Leptana Changsilakpa Campaign for Total Education ki saruk ama oina ngasi MSU Thoubal District Committee na JEO Zone 3 ki makhada leiba Thoubal Laishang Them High School da yengsin khongchat ama chatkre ngasi gi khongchat aduda oja masing watpa primary gi ojana class 9 amadi class 10 gi mahiroi sing takpi tambiramba infrastructure matik chadaba classroom masinga mahiroi gi masinga chanadaba classroom ama khaktada jingana partition khaidokpa amadi hairiba sing asidagi hendoktuna classroom ki phaklang hobadagi khabar na menduna class tawramba fauba thengnaraki hairi school asida toilet amadi kitchen su matik chana leite masina maram oiduna mahiroi amadi oja singna khudong chadaba kayasu mayok nahali fibam sing asigi matangda JEO Zone 3 amadi mali lenaba authority singda wakat kaya thangat labasu tabidri Masida lengak asina state asida paikat liba education phagatnaba policy amadi scheme sing asi table da khakta mathau taurabra haibagi chingnaba leire haina mahiroi loop asina thamlakli amadi tha asigi lakliba tangkun faubagi manungda hiram asida paliba lengak asina meeting changbi daba tarabadi mahiroi singaloinana MSUna makhal makha kaya gi kongjang changsilagani haina cheksilwa thamlakli
ब्रिटिशना इंग लिसिंग अमगा चनिपान मरफुतरा माथोगी एप्रिल की तांकुन का तरेता मणिपुर लौशिंदुना ब्रिटिश की फिराल चिंखटखिबा नुमित असिबु इंटरनेशनल पीस एंड सोशल एडवांसमेंट इप्शाना ब्लैक डे हाइना पांगथोक्तुना लाखलीबा एप्रिल की तांकुन का तरेट नुमित असिदसु इप्साना सिंधुना ब्लैक डे की थौरम पांगथोक्कदौरिबा असिदा लमदम असिगी मियामना सरुक याबियु हाइना चिरोल अमदा पाउजेलकली नुमित असिदा बन अमदी ब्लॉकेट ता चिंगबा तौबिदनबसु अपील तौरकली राष्ट्रीय प्रशिक्षण अभियान थौरम गसी बीजेपी मोइरांग मंडल सिंधुना मोइरांग आईएनए हॉल दा केंद्र असिगी पोलिंग बूथ निफुगा मरीगी बीजेपी डेलीगेट्स चनीरोम न सरुक यादुना पांगथोक्रे ngasi pangthokiba thoram aduda saruk yakiba moirang assembly constituency ki MLA P Sarachandra na phongdokibada miyam gi sakti haibasi yamna kalli masi khangna chatlabadi chaukhatpa lamdam ama ohenba ngamgani mahakna makha taraduna manipur gi manungda moirang asi hiram khudingmakta yamna maru oiba mapham ama oiduna lakli masibu hena masak phajahan ba haibasi mahaki pandamni haina mahakna miyamda thajaba pikhi तौबुल ग्राम पंचायत की ओइना चही कयादगी थकना चानबा इसिंग फंगलक्तना लाखलिबा असिगी मतंगदा मियामगी ओइबा मिफम अमंगसी तौबुलदा लैबा सोरारेल कम्युनिटी हॉल दा पांगथोखरे तौबुल ग्राम पंचायत की प्रधान आइश ननाव देवी यावना पांगथोखिबा थौरम अदुदा हौजी वाटर सप्लाई लैरिबा मफम असि गवर्नमेंट सेमगत सागतनबा हाइरकपा लैबना लमगी मतंगदा चयेतनबा लैतनबा मरी लेनबा पुमनमका तानादुना अथुबदा लंपीनबा थौरांग तौनबा सुखनकी Manipur government na khungang da chatlu haiduna haudokkadoriba program asigi matung inna Bishnupur district ki Taubul su yaunaba hotnasi haina wafam kaya pukhatuna khananainaki ngasigi mifam adu Taubul Gram Panchayat amasung Village Water and Sanitation Committee Taubul na sinduna pangthoki Hauzik sanabagi pauda Australia की गोल्ड कोस्ट चथरीबा कुनमाथोई सुबा कॉमनवेल्थ गेम्स की ngasi मापनी चनबा नुमिता इंडिया की शूटर सिंगना सना की मेडल अनि सिल्वर अमा अमदी बॉक्सिंग मसानदना गोल्ड मेडल अमगा ब्रॉन्ज मेडल अमा लौदुना पुन्ना मेडल मंगा लौखरे मखातानसु मेडल लौरकपा याना लैरी शूटिंग मसानदा मसागी चही तरागा मंगा खक्ता ngairiba अनिश भनवालाना नुपागी 25 मीटर रैपिड फायर पिस्टल इवेंटा सनागी मेडल अदु लौखिबनी नुपी की 50 मीटर राइफल 7 पोजीशन इवेंटा तेजस्विनी सावंतना सना की मेडल अदुगा इवेंट अदुमक्तदा अंजुम मोदगिलना सिल्वर मेडल लौखिबनी बॉक्सिंग मसानदना बजरंग पुनियाना केजी हुंफुमंगा की कैटेगरीदा गोल्ड मेडल अमा लौखरे अदुगा केजी मरफुतरामाथोई की कैटेगरीदा नमान तनवारना ऑस्ट्रेलिया की जेसन वाइटले की मखुता माइथीबा नंगदुना ब्रॉन्ज मेडल लौखी हौजी फाउबदा इंडियाना सनागी मेडल तरागा तरेट सिल्वर निपान अमदी ब्रॉन्ज मेडल तरागा माथोई फंगदुना अहुम शुबा पोजीशन दा लेंगदना लैरी Second Division League की ngarang sanakiba match amada Trau FC Manipur mai pakre ngarang Chennai FC na yumbu oiduna SNN College की sanabungda sanakiba Group C League amada Trau FC Manipur na Chennai FC bu panjil ani amada maithiba pibangam ki match asida away team ama oina mai pakraba Trau FC Manipur ki sanaroi Prince Well Imaka amadi and Milan ani na match ki nifunithoi amasung yankhaiga taruk suba minute singda panjil amamam chanki maithi hauraba Chennai FC ki amata ngairaba panjil अदुना मैच की कुंट्रागनिथोई सुबह मिनिटा मोहम्मद जोमोन न चनकी लीग असिदा ट्राउ एफसी मणिपुर ना मैच मरी सानखरब मतुंग मैच अहुम माई पाकपगा लोइनना मैच अमना ड्रॉ पुन्ना पॉइंट 10 फंगबा ngamli फुटबॉल क्लब तरागा निपाना सरुक यादुना टीम अहुम थोकना खाइदोक्तुना सानरिबा सेकेंड डिवीजन लीग असिदा अवे टीम अमा ओइना ट्राउ एफसी मणिपुर ना होम टीम अमा ओइरिबा बेंगलुरु एफसी गा था असिगी तांग तरागा तरुकता लंबा तौनरगनी
Anisuba Sangai Trophy Veteran Football Championship ta TBSFA Taubungkhok amadi UBSA Lilong Maipakre ngasi mapal kangjebungda chathariba tournament asigi taranifan suba league ta sanakiba match aduda TBSFA Taubungkhokna IBFA Salanthongbu Panjilmari amada maithiba pikhi match asida maipakraba TBSF Taubungkhokki sanaroi en utamna match asigi kungani thoi kungani pan kunthraga taruk amadi nifu suba minute singda Panjilmari chanki Maithi Hauraba IBFA Salanthongi Amatangairaba Panjil Aduna T Saratna Kuntraga Manga Suba Minute Chanki Chathariba Football Tournament Asigi Taramapan Suba Liktana UBSA Lilongi Sanaroi Noren Probin Tomba Buddha Amasung Sanayaina Match asigi nifu manga nifu mapan yangkai humdoi amadi yangkai ga manga suba minute singda Panjil amamam chanduna CBFA Lilong Chajingbu Panjil manga sinoda yamna lakchana maithiba piki United Veteran Football Association Manipur na sinduna RKFT Private Limited ki senthang makhada pangthokliba tournament asida football team taraga nipana league match singda athoi ahen tanari tha asigi tang taraga manga da tournament asigi makhata ba league match ani sanaragani Taret Suba Haraurau Village Open 7-a-side football tournament NSC Kundrakpam amadi Bolero FC Sekta Ani Maipakre tournament asigi ngasi sanakiba tara mari Suba Ligta NSC Kundrakpam gi sanaroi A Dev Kumar Y Bishor Kumar amasung T Romeona match asigi mapan kungani thoi amadi kuntraga taruk suba minute singda Panjil amamam chanduna Kyamgai All Star bu yamna lakchana Panjil ahum sinoda maithiba pikhi Chatharakliba tournament asigi ngasi sanakiba tara manga suba ligtana Bolero FC Sektana SCY Team B Yumnam Kunobu Panjil ahum amada maithiba pibangamki Maipakraba Bolero FC Sektagi Sanaroi W Sanathoi S Thoi amadi W Nongpok Ganbana match ki Tarit Nipan amasung Nifuga Mathoi suba minute singda Panjil amamam chankibaga loinana Maithi Hauraba SCY Team B Yumnam Kunogi amatangairaba Panjil aduna Kuntraga Tarit suba minute TH Robin Chandrana chanki Youth Modern Club Haraurau na Sinduna Club asigi sanabungda chathariba football tournament asida team kuntraga ni thoina sarukyari tha asigi tang taraga mangada tournament asigi makhata ba league match ahum sanaragani Kuntra Taruk Suba State Arm Wrestling Championship ngasi dagi pangthokpa hokre ngasi Lilong Chajing Mamang Laikai Haining Makhongi Community Hall da pangthokpa hokiba championship asigi haudokpagi thauram aduda College Development Council MU gi retired director Dr. R.K. Ranjan Lilong Nagar Panchayat ki chairperson L. Lalmani amadi Manipur Arm Wrestling Association ki president L. Sarat ka loinana lamdam adugi masak nairaba miyoi kyana sarugya ki championship asigi ngasi sanakiba Master Kangluk ki KG Chama Bauta TH Sarat Chama KG plus tana TH Tondon Marifu KG da K Dhanabirna Ahanba position aduga Marifu KG dana M Jiban amasung Muhammad Abdul Salam anina ahanba amasung anisuba position tabangam ki Manipur Arm Wrestling Association ki meeting makhada chathariba championship asida unit taruk tagi nupa sanaroi kuntra galoinana nupi sanaroi taraga tarukna sarukyari tha asigi tang taraga mangada championship asi loishinbagi thorang pangthok lagani different discipline and events Olympic the yauba amasung yaudaba loinana indigenous games singase masing fitlaiba National Sports University asigi kutanga popularization toba and a more modernized ogimo amasung laabani maramaduna ngasi kutra taruk suba Arm Wrestling Association asimbiba tournament ase masi yamna achauba Manipur Kumbagi, Amadi Bharat Kumbagi, Minsat Koraknabagi, Abu Bokuntang Amani, Kotuk the Sagatore, difference. Aroi bada bulletin asig headlines amhonamiam da thamjage. Khwairambal nupi kaithel da nupana pot yon bada IMC na athing bathamkre athing ba asigi wang mada pot yon basing matik cha bachairak piragani haina Mahot Minister Shyam Kumar na lauthokre.
Hayeng pangthokadawriba chairaubu kumhaiga mari lenana ngasi pochai leiba lakpa miyamna Khwairambal Kaithel chikna chainaba ngamtana chinkhre. Measles amadi rubella gi tika thabada Muslim singda tongan bahida kapi haina social media da sandorakli basi thajabiganu haina Health Secretary amadi Manipuri Muslim luchingba singna sendorakli. Amasung Englishing amaga chamapan marfunithoi gi kodom pokpi thodokta laikhidraba singbu ningsing laduna miyamna hangmaiban chairau chingda leiba athauba singi khubamda laishu katuna ikai khumnabu uthui.